Kuki khulai paiba shingna meehat thina hattokpikhraba Meecham nipan amadi SSP Combat Sanjenbam Nector na nongmei na kaptuna hatkhiba yaona Punna Meecham mapan gi Thawai Yaodraba Hakchang Hayeng Jiribam Ningshing Khul Da Leirol Challagani hairi. Hiram asiga mari lenana Joint Action Committee JAC against the brutal killing of Khundrakbam Athauba Singh and the serious injury of Kaisam Bishan Singh amasung Joint Action Committee against the brutal killing of 8 innocent people na Sindurang ngasi Jiribam gi babu parada leiba jimpal gi office ta pangthokpa pawgi mifam ama pangthokre pawgi mifam aduda JAC against the brutal killing of Khundrakbam Athauba Singh and the serious injury of Kaisam Bishan Singh gi convener Shyam Kumar Mutumna hai Jiribam Meecham mapan gi Thawai Yaodraba Hakchang Hayeng Silchar Medical College gi burial sangdagi laururaga aroiba mathau mangam Jiribam gi Ningsing Khul da pangthoklagani JAC ani asiga Manipur lingaka yanaba purakpadagi Thawai Yaodraba Hakchang sing asi lauduna aroiba mathau mangam pangthokpa haina warep laukhibani Lengak amasung JAC gi marakta yanakhiba wafam singgi manungda mahairoi hatpada chenaba SSP Combat Nector Sanjenbam khudakta thabaktagi dismiss tawba Laikhidraba singgi imong manungda pifam thokpa ex gratia gi senfam matam chana fanghanba amati imong manunggi miyoi amamda chanaba thabak hapa haibana chingbai yauri haina mangna phongdokhi hatkhiba November gi tang 13 da pagi Kuki militant singna pagi phajin khiba me taruk angang ahum yauna me taruk phajin khiba amasung pagi mainungda pagi mei chak chak pada yauraba pagi me ahal ani amasung pagi tang tret ki pagi numidang da pagi labak thirba thodo amda mahiroi ama Khundrakbam Athauba Singh hariba mahiroi ama pagi nongmei na panbadagi Laikhidraba Punna pagi Athauba mapan adugi Leirol chanbagi mafam asida biodiversity Ningshing Khul biodiversity gi nakal da leiriba yamba social worker N Budachandra na hariba mafam asi kathok pire aduga hariba Leirol chanba si mafam asida tawjaragani hadana miyang mafam da Ningsing jari Pawgi mifam aduda saruk yakiba JAC against the brutal killing of 8 innocent people gi convener Y Shanjoina hai Chief Minister Nongthomam Pirenga JAC gi mihut singa wari sanabada JAC na taliban demand sing thabakta onthoklagani haibagi thajaba pirakpadagi yanaba puraktuna Laikhidraba singi aroiba mathau mangam pangthoknaba wari lokhibani haire Panba yabati Hayeng Meecham mapal Leirol changatoriba mafam ase social worker and Buddha Chanjana donate tawrakpani Masigi damak JAC gi convener Shyam Kumar Mutumna thagatpa phongdorukli